Americana thada kaba asengbra karigino wahang mayam asina mo. 28 July 1969 da NASA gi Apollo 11 thada karure maduda Neil Armstrong loinana makhoi ani su chatki. Neil Armstrong ahanba thada khongdaba misakni haibase khangdaba leite. Ngasi chahi yangkhai ni thoi sukre adubu thodok asida ngasi su hang taunari madudi Americana thagatpa Apollo 11 tha yaude Neil Armstrong tha da karu bahaibase tha jade masi area 51 gi manungda shooting tawbu oigani karigumba tha da tasengna kabu oiragadi makoi gi photo singda khetna ba kaya uribasi karigino asina chingba wahang kaya ni ngasi su adu oirabati really makoi ado tha da kakhidabra kamai tawri jatno natraga tasengnamakki kabra nasabu yaningdaba kanglupna badnam asi tawribra video asida mayamna chingnabaga loinana pukhatliba wahang amadi analysis mayam asina karino khajik thamjage Russia na open haiki Americana thada tasengna kabu oiragadi Neil Armstrong gi khungul thetlamba phiral Apollo na leplamba mafam pumnamak ngasi su lengdana leigani Maramdi thada nungsit leiti nong chuti leikiba pot ado asum leikadabani Americana thada karure hairaga Russia na thajadana thada makoi chalaga confirm tawni haibasigi maramsu soidana leigani Second World War matungda Cold War oire matam aduda space joy tawbagi lamjel amasu hauki Russia na ahanbada space ta khongdai Sputnik thagatli Laika ko hui thagatli yong thagatki hui ani masu tungda thagatki adugi matungda Yuri Gagarin ahan ba space ta chatpa mi waiki adugi matung nupi amasu thagatki pumna mag ase uraga ijat ki wahang ni khanduna Americana arot pa mafam amada tha chatpagi film shoot tawraga mayam da utki bawai kadra haibase ngasi su chingna duna lairi maramdi 1953 yoba phawbada Russia space ta yamna khongmang chausinkhre masida Americana super power gi firal makoida leite yadi haiduna plan tawraga space power su Russia dagi hena leire utpagi damak makoina hana chatle haibagi damak plan ase sana khibra maramdi matamduda space ki taibangi wari ase Russia gi wari tani hui thagatpa mi thagatpa Sputnik 1 2 mathang mathang thagatpa sine chingba site amada 1961 da John F Kennedy na America gi president ni mahak mana public ta announce tawki America space ta te direct tha da chatori ni amasung masigi tamak sem sarani masigi matungda tha mission project NASA da paikhathan ki 1969 Europada Apollo 11 ready waituna Neil Armstrong Aldrin amasung Michael Collins makoi ahom chali ani di thagi leibak ta khongdai hai aduga amana Apollo da tonglaga thagi orbit ta leiduna lei Neil Armstrong na tha da kumba do TV da live uhanki photo laurakpa thagi leiful nung purakpa sine chingpa mayam da utki matam sidagi hauna thodok ase achumbani natraga phek mali haibasida wahang lakre wahang sing ase hangbada America gi mi singsu yauribani mayam na chingnaba sigi ahan bo hangdi Neil Armstrong na thada karabatung magi mamido maikai ani da tabu yesini thada lepatanjada numit ki mangal gi opposite ta magi mami tagadabani amasung amatta oigadabani aduga magi mami ani oiribasina karigino masi logical oibo hangni ani subo hangna moon surface natraga thalebaki photo laurakpa matamda photo amada nung ama yauraki madugi nung aduda Roman language ki C iba uyasini thada kanana Roman language ki C iramdoriba kaidagi lakliba hanadagi di thada kanasu kabagi record laikidri adu erabadi C asina kaidagi lakpano asini masisu logical question ni ahum suba logical wahangdi Neil Armstrong na thada khongdarambagi tung thelamba America ki firal ado nom haibagi mongni chap tingde thada di nongsit leite firal tinggadabani karigi tingde asini Neil Armstrong amadi Aldrin da firal nomgadaba pot su yaudana mari suba logical wahangna Apollo ki lunar module na thada lepa matamda khongul sign leigadabani maramdi madugi machine ado alumbani karigino leplambagi sign amu phawba leitribase
aduka lunar module na lepa matamda khonjel natraga uful waiful paigadabani madusu ude manga suba logical question na thada makoina landing tawbagi photo singda atiya gi saktam yawba photo ui adubu thawan michak ama phopu uti thawan michak kaide mangkhre sini masi kari maram gino mi singna yamna kupna wafam sida naina khi hairi mi haise laibadi ade yamna kupna naina bangamba mi ni taruk suba amasung yamna important oi biological wahang amana thada land tawba makoi ani Armstrong amadi magi marup makoi ani adugi maraktagi amagi helmet ta makoi di tha chatpagi suit amasung helmet upi amagi helmet ta atopa ahum suba mi amagi mami tari asini hairi ba ahum suba mi asina kanano tha da madi kari tawri asini masigi wahang singa se ngasi chahi yangkhai ni thoidagi naina duna lairakli adubu nasagi maikai dagi proper reply leiti haidi mayamna asumna su khannai americana asuk choba wabu kari gi phagi sana dawri arai pu wafamla masibu hekta phagi tawbi abra taseng na fake oilam labadi makhoi gi izzat na kadai di satkani fake oibe ade masi real ni haibase thada chatlubase aseng bani khanba singi wafamni maramdi expert kharadi yamna sengna thajai america gi first moon landing aseng bani haibase adubu mayam gi chingnabadi kokpana idri maramdi america gi moon mission tawba matamduda cold war chathari vietnam war gi tanjani america na makoi super power ni haibi utpagi damak tawbani su hainai mi kharanadi asumna su hai area 51 gi manungda afawba director Stanley Kubrick na direct tawkiba shooting ni amasung area 51 ke manungda shoot tawpham su lei hairi kayam chumbalan ba khangde mayam na hainri ba sidi panjari ba sing asini matamaduda masi masu oiki hai madudi amrom da Russia na space joy tawba hengalakpa amrom da NASA na ngamdaba masida America government na NASA da funding piktan ki masida NASA na sanaba play oigadra haina su khannai Russia na haiki karigumba Neil Armstrong amati magi marupna tasengna thada khongdaram labadi makoi gi khongul phiral thelamba singado lengdana leigadabani makoi na thada satpada hariba potching asi karigumba udraba amasung thengnadrabadi wafam ase tasengna fake haibadu confirm oiragani masigi matangda tungda kari clarification laktoriba madudi yengba tare mathakta panjariba logical wahang singase ngasi phawba hangnari amaromda Neil Armstrong amadi magi barup anina tawruba mission adugi mai pakhibagi wari amadi thada torakpa urakpa purakpa pumnamak ado ngasi chahi kyadagi angakpo ina yengnari wari linari achumbadi God knows adupu nainari bati wafam singasini tagasari yengbi bagi tamak channel asida anau boirabati subscribe to sinbiu